ꯂꯩꯐꯝꯁꯦ ꯒꯪꯒꯥꯕꯇꯤ ꯀꯣ ꯑꯩꯒꯤ ꯂꯩꯐꯝꯅ ꯁꯒꯣꯜꯕꯟ ꯁꯌꯥꯡꯗꯒꯤ ꯑꯣꯏꯗꯣꯏꯕ ꯃꯦꯗꯤꯌꯥꯒꯤ ꯀꯥꯡꯕꯨꯅꯁꯦ ꯂꯥꯛꯄꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯟꯖꯔꯤꯕ ꯃꯦꯂꯥꯁꯦ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯂꯤꯠ ꯇꯤꯚꯤꯕꯨ ꯑꯍꯥꯟꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯟꯖꯔꯤꯁꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯇꯦꯡꯅ ꯄꯤꯖꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯂꯧꯕꯤꯍꯧ ꯍꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯤꯉꯣꯜ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯁꯦꯜꯁꯦ ꯂꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯌꯣ ꯑꯄꯥꯝꯕ ꯌꯥꯎꯔꯁꯨ ꯂꯧꯕꯤꯌꯣ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯒꯦ ꯑꯩ ꯃꯤꯡ ꯏꯟꯗꯨ ꯀꯧꯏ ꯑꯩ ꯀꯩꯁꯥꯝꯊꯣꯡ ꯌꯦꯂꯥꯡ ꯂꯩꯀꯥꯏ ꯂꯩꯅꯤ ꯑꯩ ꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯂꯨꯍꯣꯡꯗꯧꯔꯤꯑꯕ ꯑꯗꯨꯗꯨꯒꯤ ꯀꯩꯅꯥꯒꯤ ꯍꯩꯖꯤꯡꯄꯣꯠꯇ ꯍꯥꯞꯅꯅꯕ ꯂꯤꯛ ꯑꯃ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯆꯕꯅꯤ ꯃꯥꯅ ꯍꯥꯏꯐꯦꯠ ꯈꯟꯕꯗ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒ ꯌꯦꯡꯅꯔꯨꯕꯗ ꯀꯃꯥꯏꯅ ꯂꯩ? ꯌꯥꯏꯌꯦꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯖꯦ ꯀꯣꯂꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯀꯣꯂꯨ ꯑꯣꯏꯗꯨꯅ ꯁꯥꯕꯅꯤꯅ ꯃꯣꯏꯅ ꯊꯥꯔꯤꯕ ꯃꯃꯜꯁꯤꯒ ꯄꯣꯠꯀ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯑꯩꯗꯤ ꯈꯜꯂꯤ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯇꯦꯡꯅ ꯁꯤꯟꯗꯨꯅ ꯀꯣꯂꯨ ꯃꯦꯂꯥ ꯍꯧꯈꯤꯕ ꯇꯥꯡ 13ꯇꯒꯤ ꯍꯧꯔꯒ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯕꯩꯒꯣ ꯍꯣꯇꯦꯜꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯤꯁꯨ ꯂꯩꯕꯤꯌꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕꯤ ꯁꯤꯇꯜ ꯂꯩꯃꯄꯣꯛꯄꯝꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁꯠ 79 ꯏꯂꯤꯠ ꯅ꯭ꯌꯨꯁ ꯀꯩꯁꯥꯝꯄꯥꯠ